Lamlong Higher Secondary School ge Manipuri subject Louba Satra Singna Oja Numit Humni Faobagi Manungda Thabiraktraba Principal Ka Solon Sinba Yauna Tongan ba Khongjang Kaya Changsil Lagani Hari Lamlong da Laiba Lamlong Higher Secondary School ge Mahiroi Singna Changsin Kiba Khongjang adu da Class 11 amadi 12 tamiba Mahiroi Singna School ge Gate Mamang da Tholaktuna Tongan ba play card Kaya Sizinabaga Loinana Kholau Kaya Sulauki Class 12 के साइंस तमनिबी टोंग्रम सनात होइना चटलिबा चही असिगे ओइना मणिपुरी अमदी इलेक्टिव मणिपुरी हारिबा सब्जेक्ट अनि असिगे ओजा लैतबना मरम ओइरगा क्लास निंथीना तौबीदना लाक्ली वाटलिबा ओजा सिंह हापीनबा स्कूल गी प्रिंसिपल यावना मरी लैनबा कयादा चेरोल कया पिसिलबसु ngasi फौबा कानबा फंगदना लाखे अदुबु ngasi mahiroi singna khongjang changsinaba honarakpadage numit nini khaki oina oja tharakliba asi laibak thibani maram asina numit humni gi manungda watliba oja sing tharaktrabadi school asigi principal office solon sin ba yauna makhal makha kaya gi khongjang changsilagani haiki Lamlong Higher Secondary School gi oina handak chaigi Manipuri oja leijade akhoi class tu tawjade Manipuri oja gi mathakta elite Manipuri loba singi oja sing ju leijade nahan dagi thara bani tha ahum mari manga suri akhoi na request tawini heta akhoi Manipuri oja leite thabiro na adu ngasi khatang jari oda kina tawraga temporary oina numini khatang lai ase akhoi pamjate akhoi permanent oja pami numini oina ngasi khatang gi ta ga akhoi haigara tungi future gi langai manga laga ngasi nongni khatang leita ga akhoi haibangam gadra class 9 10 ta ko jam khangda akhoi chapter aman khatang ta mana noina mak ta ko ngamni haibu laite ado akoi syllabus cover tawba ngamdre hoji class sungchang jang de Manipuri class sang da basina maram oidina akoi tungi future gi mangali likte Manipuri lobu sing ji tungi future mangali education department sing na athuba matam da koi Manipuri oja thabirakna bhaijari